अहानबदा मरुइबा पाउ थमजरी ngasi sathakhiba assembly mifamna demands for grants 2019-20 gi manung chana department taruki apunba senpham crore lising amaga chatret ka kunthra ga mapan lakh tara gallipa lising humphumdoi pass tawkre Manipur lengak na sinmi singbu hanthana yengbugum tawre lengak asigi labor department mathau tawdabaga chap manare haina MLA Lokesor na haikre Ising isauda kai khraba turel torban sing semjinaba senthang pibinaba DPR ama semlaga Ministry of Water Resource ta pisinkre haina Minister let pau hakimna house ta thamkre Thangmai bangi cherau sing da semga chagali ba Imphal view point api ba matam gi manungda loiba ngamgadori bra haibasi achobo wahang ama oiri Amadi Pulwama terror attack matung Indian Air Force na LOC lanchin duna KG lising lumba bhong kaya thadaduna ZE Mohammed ki maru oiba camp thugai kre jihadi lani chohum hena thad kre Kurumjari Times of Manipur News mieng tabiri bapunamapu ARUNBALA na taramna okseri ngasigi maru oiba pausing miyam da sandokna pijari Ngasi sathakhiba assembly mifamda finance ki incharge su puriba deputy chief minister Y Joy Kumar na demands for grants Englishing ani taraga mapan lising ani kungi manung chanba demand taruki khanana ba amadi pass taunana ba house ta puthoki ba demand taruk adudi demand number 13 labor and employment demand number 14 Department of Tribal Affairs and Hills Development demands number 17 agriculture demand number 19 Environment and Forest demand number 23 Power amadi Information Technology gi Sanpham Singh House ta pass taunana ba puthoki demand sing asi pass taunana ba khananaina bada House ki opposition member sing TS Lokesor RK Imo Surya Kumar Okram K Govindas AK Mirabai Dr Chaltalian Amo D Karunthang K Megasandra MD Fazur Rahim KS Joy Kisana policy kat sing pukhatuna tongan ba department sing asigi matangda mot sing house ta thamke member sing asigi policy kat sing asigi matangda mari leinaba minister sing na pakum pibaga loinana awai akhum kaya su taunaki tungda house na demand taruki apunba senform lupa crore lising amaga chatret ka kunthra ga mapan lakh Taraga lising humfum doi pass tauki speaker na makha taba agenda leitrabrani na house adu hayeng pung tara mathoi fawba yaithokre Manipur lengak na su nom duna hingzari ba sinmi singbu hanthana yengbugum tawre lengak asigi labor department leirabasu mathau tawdabaga chap manare loisang asina sinmi singi dama kariyai fathaurang paikhalibage haibadu miyamda mayek sengna khanghan biu haina opposition gi member oriba khundrakpam kendru gi MLA TS Lokesor na ngasi sathakhiba Vidhan Sabha da demand sing pass taunana ba finance minister na pukhalakhiba demand number 13 labor da cut motion thamladuna haikibani mahakna makha taraduna Department asi sinmi singi maru oiba loisang amani lamdam asida laiba skill amasung unskilled labor gi masing nong gi hangalakli adubu loisang asinadi sinmi singi damakta kari yaifa thaurang lokhalabage haibadu uba fangdri skill amasung unskilled labor singi fangpham thokpa senpham dagi makhoi gi damak yaifa thaurang pakhatnabani haiduna senpham kaya loisang asina ka I haibadi paudi fangi kak iba senpham sing adu kadai da thambage ngasi fawda labor singi damak paikhatliba yaifa thaurang aduna kari no haina speaker gi pukning singsiladuna labor loisang paiba minister da wahang kaya thamki kat motion aduda saruk yaraduna sagobal kendra gi MLA RK Imona su lamdam asigi miyam gi damak awa ana thidana yumthang nariba leiba kaya dagi posai puthok pusin tawriba gari driver singi damak kari thaurang paikhalibage makhoi gi damak labor loisang singna lokhalakpa yaifa thaurang leirabadi mapung phana khanghan biu haiba wafam thamki Ising isauna maram oiraga kai khiba turel torban sing semjinana ba senthang pibina ba DPR ama semlaga Ministry of Water Resource ta pisinkre haina Water Resource Minister let pau hakim nangasi chathakhiba assembly mifamda fongdokre taramathoi suba Manipur Legislative Assembly gi taret chuba session gi ngasi chathakhiba question hour da opposition gi MLA
MD Fazur Rahimna hanglakpa star question 267 gi pakum piraduna minister led pau hawkipna makha taraduna ing sok lising ani ga taraga taret taraga nipan amasong ing sok lising ani ga taraga nipan tarama panda turel khongbal kai khibasing asi semjin sajin bagi work order na chingba pi khiba laitri ising isaw haibasi tambanga banate hawkiba chahi ing lising ani taraga taret taraga nipan amadil ing lising ani gi taraga nipan taraga mapanda ising ichawgi awaba kaya mayok nakhi mafam kaya da torban kai ba ising pathokpa kaya laikhi masi mafam adugi local MLA na achoba thodang launaraga semjinba ngaktani state asigi sen thungi phibam phatabana semjin sajin khiba mafam sing asigi senfam sing asi pithoknana ba sarkar asina su honari chaurakna lupa koti chamri ga kunthra manga ga lakh maudraga nipan gi senfam oigedaba DPR ahum semlaga Ministry of Water Resource ta submit tawkre aduga semjin sajina bagi work order na chingba pi balaitri haina house ta thamki Loktak Pata Hauzik Floating Hut Charga Laibasi Masing Khangdana Hengalakle Loktak Pat Kananaba Ladiba Loktak Development Authority asi Local Development Authority Natraga Lamphel Development Authority Onduna Laire Haina Opposition ki member ke Govindas na ngasi sathariba Assembly mifamda Fongdokre ngasi House ta tongan ba demand taruk pass taunana ba khanabada demand number 19 Environment and Forest ta policy kat pukhaladuna haikibani Loktak Pat Kananaba Ladiba LDA kari togduna lairibage LDA gi director na niyam kaina thabak togduna leire Loktak Development Authority asi mapu pandaba Local Development Authority onduna leire staff sing Lamphel da oina famle Lamphel Development Authority onduna leire amaromda local MLA ama laina pau amatasu khanghandana thinungaida karamna bird sanctuary shanana ba sarkar asina wareb lauribano masina maram oraga mafam asi ngasidi Kanglup ani gi marakta napak tanaduna leire amaromda wetland area sing asi ngasidi nongmagi mangsilakle masi kanana ba kari thorang paikhalibage Loktak Pat leiba floating hut sing asi matam amada leiba yaroi haina mai thadoktuna imung kaya kaptuna awana nangnakiba adu hojikti pat asida floating hut masing khangdana leire amaromda state asida chada humra mangadi umangi saruk oibani umangi lam oiba mafam asida umang kanana ba akhanaba policy pambai amata puthokpagi mami udri umang kokthokpa yade niyamgi wangmada koklam labadi aingi matung ina thabak lokhatkani harabasu ngasi fawba umang kokthok tanaba tung koiba pambai amata semba udri singda leiriba mioi sing asina umang kokthok tanaba atopa pambai ama sinbi bagi mamisu udri reserve forest area da niyamna yaribra natraga yadabra sawmill kaya leisinba dum thengnari masida department atumina yengduna leiri kanagumba kharana niyamgi wangmada tax kaya lauduna leiribasi minister na khangdabra natraga khangbra house da mayek sengna thambiu haiba wafam sing thamki supreme court ke athingba leina niyamgi wangmada sawmills hanglibasi karigi action lokhatabano haiki demand adu khanabada saruk yaraduna Dr. Chaltenen Amo D Karunthang K Megasandra MD Fazur Rahim amadi Surja Kumar Okramna policy kasing pukhatuna wafam kaya thamki Sarkar asibu luchingliba Chief Minister na go to hills haiduna Hogdoktuna chingi isil inausing aningba apamba khangnaba honari adubu department asina transparent laina thabak tobagi mamidi uba fangde scheme kayagi kanabasing singi praja singna hakthengna yobagi mami chauna tari district council singda ningthina sakti sinadri tribal singi phangdaba scheme kaya ningthina implement tobagi thabak ude haina MLA Govindas nangasi Bidhan Sabha da demand number 14 tribals FEOs and hills development gi senpam pass taunanaba pukhalakpada policy kat pukhaladuna house da thamki policy kat aduda MLA RK Emosu saruk yaraduna Tribal Development and Hills asi maru oina singi mafam sing amadi yamna manung hanjinba mafam singda leiba mioi singi saukhat thorang paikhananaba oina mieng thambra tampakta leiriba chingi isil inau sing asigi konchindabra mafam asida leiriba mioi sing asida leitalaira kaya yauri Tribal Development gi oina chingda leiba amadi tampakta leiba singi marakta khenaba leibra asengba ama house ta thambiu haiki Skill Development Mission gi makhada mioi lising aniga chohunga tara humdoi rom train tawkre haina Labor and Employment Minister TS Radheshyam na ngasi sathakiba Assembly mifamda fongdokre MLA O Henry na hanglakpa star question number 271 gi pakum piraduna Labor Minister TS Radheshyam na makataraduna department asina naha singi yaifana ba thabak thorong kaya paikhali train tawkraba mioi lising aniga chohunga tara humdoi gi manungda mioi chamri ga amadi placement tawkre
मिशन असिना मखा तानसु थबक कयासु पाइखटली हाइना हाउस द थमकी MLA डॉक्टर चाल्तोलियन अमोना हंगबा क्वेश्चन स्टार 265 की पाकुमदा पावर मिनिस्टर TS बिश्वजित तिपाइमु केंद्र की मनुंगदा खुल कुंट्रा मापन रोमदा इलेक्ट्रिसिटी फंगहनख्रे अदुगा खुल अमदी इलेक्ट्रिसिटी फंगनबा अकनबा थबक पाइखटली इलेक्ट्रिसिटी फंगद्रिबा खुलसिंग इलेक्ट्रिफिकेशन तौबिनबा प्रपोजल लई हाइरदुना प्रपोजल असी चाही असिगे मार्च था फावबदा इलेक्ट्रिफिकेशन तौबा लोइसिननबा पांदम थमले हाइना हाउस द थमकी इम्फाल वेस्ट की मनुंग चनबा थांगमैबन चराव सिंगदा सेमगत सागलिबा इम्फाल व्यू पॉइंट साबा लोइसिनबगी मतम असी सुपनतगी था थरेट कक्तमक गायरे मसिदा केंद्र सरकारना थाखिबा मतम असिगी मनुंगदा लोइसिनबा ngamgadoribra हाइबसी अचोबो वहंग अमा ओइरी हिरम असिदा रिपोर्ट अमा इम्फाल वेस्ट की मनुंग चनबा थांगमैबन की चेराव सिंगदा मणिपुर लेंगा की डिपार्टमेंट ऑफ टूरिज्म की मीडियम मखादा मणिपुर पुलिस हाउसिंग कोऑपरेशन ना वर्क एजेंसी ओइना अचौबा थौदांग लौदुना सागतलिबा इम्फाल व्यू पॉइंट हाइना मिंगथोनबा टूरिस्ट पॉइंट असी चाही अनि की मनुंगदा लोयरगनी हाइना डिपार्टमेंट ऑफ टूरिज्म की डायरेक्टर W इवोल सिंहना टॉम टीवी का अखनना उनबा अमदा फोंदोरकली हाइबा प्रोजेक्ट असी इको टूरिज्म प्रोजेक्ट ओइना भारत लेंगा की मिनिस्ट्री ऑफ डोनर की सेंथंग मखादा अप्रूव प्रोजेक्ट कॉस्ट लुपा लाख लिसिंग अमगा चाहुम कुंथ्रा अदुगा वर्क ऑर्डर अमाउंट ना लुपा करोड़ 13 गा लाख 19 सुबना लिसिंग अमगा चमापन कुंथ्रा तरेनी हाइरी नाकल रोमदा अखोगी पाउमीना चैराव सिंगदा चतुना येंसिलुबदा थेंगनरखिबा साइन बोर्ड अदुदा सैंक्शन डेट ना हौखिबा चाही लिसिंग अनि 13 की डिसेंबर 19 अदुगा टारगेट ऑफ कंप्लीशन ना चलिबा चाही लिसिंग अनि 19 की सेप्टेंबर 19 हाइना थारंबा थेंगनरखि ngасidi subnatagi tha taret khaktam ngairi kendra sarkar na tharkhiba matam asigi manungda sem saba loigadra natraga loiroi dauribara haibasi achawa wahang amasu oiri mafam aduda leiriba sinmisingna ching kem khaiduna lambi kakpana haukiba chahi lising ani 19 की डिसेंबर 15 दा हौख्रगा मखाताना चाही असिगे फेब्रुवारी 18 दा सीमेंट की थबक सुबा हौरंबा थेंगनरखि मफम असि वाच टावर 1 अमदी वाच टावर 2 हाइना चिंग असिगी मफम अनि थोकना व्यू पॉइंट सेमगदौरी मसिदा सुनतना मफम असिदा पब्लिक टॉयलेट टिकट काउंटर पार्किंग मेमोरियल मोनुमेंट्स रिसोर्सेस बिल्डिंग इंफॉर्मेशन सेंटर फेंसिंग कैफेटेरिया रिटेनिंग वॉल न चिंगबा सादुना टेलीस्कोप थमदुना तंपाकी मफम सिंग लमकोइबा सिंगा मिडियंग ताबा फंगनगनी हाइरिबनी हिरम असिगी मतंगा डायरेक्टर W इवोलना हाई चेराव सिंग असि मणिपुर की पुवारीगा सागोन अदुना लागलबा चिंग ओइबतन नतना मफम असिदगी नोंगपोक नोंगचुप अवांग अमदी मखा थंगबा मफम सिंग कोइना येंगलुबदा मणिपुर की महौसादगी लेजरगलबा तंपाकी फजरबा मफम सिंग कोइना येंगबा यारबा मफम अमसु ओइरिबनी मपा लमदगी लाकपा लमकोइबा सिंगा मणिपुर की मिडियंग होंबा ngamdana लेजरगलबा मफम सिंग मफम असिदगी मिडियंग ताबा फंगलगनी हाइबा वाफम कयासु फोंदोरखि इम्फाल की तोंगान मफम सिंदा कोगी माइगै खुदिमक्ता ईस्टर्न साइड अदुगा साउदर्न साइड अदुगा वेस्टर्न साइड मसी उबगंबा अदुगंबा व्यू टावर अमखक हुजिकी चराउ चिंग की मतोन जिदा सारगा मदुदगी अखोई टेलीस्कोप से थमगा इम्फाल की फजरबा व्यू सिंगसी मसी उहनबा अदुगंबा हुजिकी व्यू टावर कंपोनेंट्स ने मयान हुजि याम कन्ना अट्रैक्शन लाकदबुसे इम्फाल वेस्ट की मनुंग चना लैबा थांगमैबन की चेराव सिंग मथक्ता डिपार्टमेंट ऑफ टूरिज्म की मिजेंग मखादा मणिपुर पुलिस हाउसिंग कॉर्पोरेशन अचौबा थौदांग अमा लौरदुना ngасidi हारिबा मफम असिबु टूरिस्ट स्पॉट पॉइंट अमा ओंथोकनबगी अचौबा मिजेंग अमा थमली हिरम असिगी मतंगदा डिपार्टमेंट की माइकैदगिसु चाही अनि चुपना चंगलगनी अमदी अथुबा मतमदा लोइसनदुना मणिपुर प्रजा मियाम की पुगनिंग पेलहनबा अमदी पुगनिंग चिंचनहनबा ओहेनबा ngamlagani हाइबा वफम कया फोंदोरगली कैमरा पर्सन मंगसाताबम ओजित कलोना पाउडम जरीबा वीडियो जर्नलिस्ट बिश्वजित टाइम्स ऑफ मणिपुर चेराव सिंग इम्फाल मणिपुर थोखिबा तोंगान तोंगानबा सासिनबा खुदथोंनबगी थौदोका मरी लेनना सुप्रीम कोर्ट की मीटिंग मखादा CBI ना थिगतुना चार्जशीट थागलबा फावबदा मणिपुर लेंगाकना मरा लैरबा पुलिस पर्सनल सिंगी मथक्ता थिगननबा अयाबा पिरमद्रे मसी पालिबा BJP लेंगाक असिना मरा लैबा सिंगबु कंखटपनी हाइना SSUM की प्रेसिडेंट S याइमना फोंदोखरे ngasi कैसामपाट लैबा महिरोय लुप असिगी महिलोय संगदा पांगथोखिबा पावगी मिफम अमदा याइमना मखा तारदुना मणिपुर थोखिबा सासिनबा खुद थोंनबगी थौदोक लिसिंग अमगा चमगा कुनगी निपान की मतंगदा सुप्रीम कोर्ट ना थिगननबा CBI दा थौदांग सिनखरबनी अदुबु BJP ना लुचिंगबा लेंगाक असिना मरा लैरबा मिहाटपा सिंगी मथक्ता थिगननबा अयाबा पिरमदबा असि तराइना लौदे लेंगाक असिनसु मिहाटपा सिंग लोक्तुनरब्रा हाइबगी अचौबा वहंग अमा ओइरखली मरम अदुना अथुबा मतमदा लेंगाकना CBI ना थिगलिबा केसिंग असिगे प्रोसिक्यूशन सैंक्शन पिगदबनी हाइखि हाइरिबा CBI ना थिजनबगी थबक चथखिबसिदैसिदा मरी लेनना केस खरदी चार्जशीट फावबा थांगलबनी अदुबु हाइरिबा चार्जशीट थांगलिबा असि मणिपुर गवर्नमेंट ना प्रोसिक्यूशन सैंक्शन पिरमद्रे
ꯃꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯠ ꯑꯦꯟꯀꯥꯎꯟꯇꯔꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯟꯈꯠꯇꯨꯅ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯣꯔꯦ ꯇꯥꯎꯟ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ. ꯗꯣꯛꯇꯔ ꯑꯦꯁ. ꯏꯕꯣꯝꯆꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯔꯣꯕꯤꯟꯁꯟ ꯈꯝꯅꯥꯝꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯃꯣꯔꯦ ꯑꯣ.ꯁꯤ. ꯂꯦꯠꯀꯣꯍꯥꯎ ꯋꯥꯏꯐꯩ, ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ. ꯕꯤꯅꯣꯏ ꯆꯣꯡꯊꯥꯝ, ꯃꯣꯔꯦ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯗꯤ.ꯑꯦꯁ.ꯄꯤ. ꯊꯣꯃꯥꯁ ꯊꯣꯛꯆꯣꯝꯅ ꯂꯨꯆꯤꯡꯕ 94 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯅꯨꯄꯤ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯣꯔꯦꯒꯤ ꯒꯥꯡꯉꯥꯝ ꯂꯦꯡꯇꯣꯜ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 9.5 ꯔꯣꯝ ꯚꯦꯂꯨ ꯑꯣꯏꯒꯗꯕ WY ꯇꯦꯕ꯭ꯂꯦꯠ ꯄꯦꯀꯦꯠ 492, ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 2,963, ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 290 ꯌꯥꯎꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 19,93 ꯑꯃꯗꯤ ꯕꯔꯃꯤꯁ ꯀꯔꯦꯟꯁꯤꯗ ꯀ꯭ꯌꯥꯠ ꯂꯥꯈ 1,90,000 ꯐꯥꯒꯠꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯖꯤꯜꯈꯤꯡꯉꯣꯡ, ꯑꯇꯣꯞꯄ ꯃꯃꯤꯡꯅ ꯇꯨꯔꯃꯣꯟ ꯂꯨꯡꯗꯤꯝ, ꯆꯍꯤ 94, ꯑꯄꯣꯛꯄ ꯁꯣꯀꯣꯊꯥꯡ ꯂꯨꯝꯗꯤꯡ ꯀꯧꯏ꯫ ꯖꯥꯡꯒꯣꯡꯕꯥꯎꯗꯒꯤ ꯍꯧꯖꯤꯛꯅ ꯒꯥꯃꯣꯡ ꯕꯦꯡ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 2ꯗ ꯂꯩꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥꯈꯥꯏ ꯐꯥꯎꯕꯗ ꯈꯨꯗꯦꯡ ꯊꯥꯕꯤꯗ ꯍꯥꯡꯂꯤꯕ ꯆꯦꯛ ꯄꯣꯁꯇ ꯃꯊꯧ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯃꯣꯔꯦꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯊꯣꯛꯂꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯍꯦꯟꯕꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯅꯝꯕꯔ 4 ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯃꯗꯤ WY ꯇꯦꯕ꯭ꯂꯦꯠ ꯌꯥꯎꯅ ꯗ꯭ꯔꯒꯀꯤ ꯄꯣꯠꯂꯝ ꯀꯌा ꯐꯥꯒꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡꯒꯤ ꯄꯣꯠꯂꯝꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯁꯅꯥ ꯂꯂꯣꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ 2018 ꯑꯦꯁꯦꯟ ꯄꯤꯕꯤꯅꯕ ꯉꯁꯤ ꯔꯥꯖꯅꯤꯇꯤ ꯗꯜ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯑꯦꯂꯥꯏꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯅꯖꯃꯥ ꯍꯦꯞꯇꯨꯂꯥꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯂꯥꯏꯟꯁ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯁꯤ ꯔꯥꯖꯚꯕꯟꯗ ꯆꯠꯇꯨꯅ ꯕꯤꯜ ꯑꯗꯨ ꯑꯦꯁꯦꯟ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ꯫ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯇꯣꯞ, ꯕ꯭ꯂꯥꯎꯁ, ꯐꯅꯦꯛ, ꯁꯦꯡꯒꯥꯎ, ꯄꯣꯠꯂꯣꯏ ꯑꯃꯗꯤ ꯀꯥꯡꯈꯜꯅꯆꯤꯡꯕ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯀꯦ-ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯤꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯣꯔꯗꯔꯁꯨ ꯂꯧꯖꯔꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯉꯁꯤꯃꯛ ꯄꯥꯟꯊꯣꯏꯕꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ, ꯁꯒꯣꯜꯕꯟ, ꯈꯝꯅꯥꯝ ꯕꯖꯥꯔ, ꯑꯣꯄꯣꯖꯤꯠ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ, ꯏꯝꯐꯥꯜ꯫ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005402267। Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur Private Satellite Television Channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. The Great Wedding Sale by Mobile Furniture.
NIT Manipur Sinduna Ogri 2019 Drift into Utopia Haiva Timda Mars Kungani Pantiki Kuntraga Matwe Fawa Langol Delaiba NIT Da Aktuk Jaragani Thauromasigi Manung Channa Miss Ogri Mega Night Battle of the Bands Hip Hop Night Dance Competition Cosplay Mini Night Voice of Ogri Extempo Debate Quiz Painting Football Dota 2 Counter Strike PUBG Mobile Amadi Mobile Legends Tachingba Event Sing Yauri Pom Pam Ogri Office NIT Manipur Langol Sindam Book House Singzamai Dissolve Center Kesampat Junction Deltas Zero Squawkatel, Ibojo Computer Center, MU Get Opposite, Nandini Bookstore, Bisnupur Bazaar, Neo Bakery, Ningthokong, Lifestyle Fitness Gyms, Thangai Pro, LK Bookstore, Lamlong, Lairik Makon, Palace Gate, Ravi Jewelry, Kakjing, Gateway, Nambol, Thangzam Pepper Mart, Moirang, Avishi Bookstore, Kongbo Bazaar, Naughty Dog, Kashampat, Big M Studio, Katwa, Makhanaurem Laikai. Last date of form submission, 15 March 2019. Akupa Marol Gidama, Equity website, www.ogri.org, Deki, Kanglaba Yagani. Break matungda mayamba mukhana taram noksari Tom TV na akhanaba paudam pikhiba mit udraba mama masa thoibi amadi Rosan ngasi DM College of Arts ki Oza Singh amadi Mahairoi Singh na sel gi oiba mateng pikre Jenims ke medical ward ta lying sathariba mama macha anida sel gi oiba mateng khusinaba da natana mama macha ani gi pukning thogatki Tom TV news ka wari saraduna DM College of Arts ki Manipur subject ki Oza Elangbam Priyobartana DM College of Arts ki Oza Singh amadi Mahairoi Singh na araiba khara khaijinaduna mateng pangbani Miam Nasu Angama Mateng Pangbiu Hainasu Apil Toki, Amaromda Langaki Kongkong Chatlu Haiba Kongtang Adugi Manung Hanjinba, Mafong Kayadi Yoba Ngamdana Lady Haina Pendava Fongdoki. Logi Loya, the lady, Mayamasi, Sumana Totana, Awaba Kayama, Mayona, Dana lady, Basing a Sige, Langak, Haikatra, Chakasina. In some people, Logiloya, the Quaki, Kongang Chatlu, Hibana Singba, Skim Kayama Pakalu, Makosi Yoram de Habado, Tom Tibina Putoraktana, Awaba Kayama, my own Nova Kongang Logia, the lady Habi, Takira Pade, Coin, as he comes over Pangana, Casulate Bakoina, Casulate Hizageko, a Koi Makoika, Yanarogadi, a Koina Magi, the Moktomating Pangam Bahibase, Atopa Sing, Mayamanasu, Pangam Mupagi Tanjado, Tom Tibina, Pipi Haitana, Asukimati, on the Tagasani. Mamaga punna lying minaduna Jenims ke medical ward ta Lairiba Rosanna Mamit tagi mapi taraduna Puksel Chauraba Laibak Miamna Mateng Pangbirakba asi Ima Amadi Aigi Laibak Fabani Haiki Siangna Yamna Pugning Nuksiba Amadi Ai Yamna Harauju Harawe Adi Sumain Toguna Aina Naraga Lebsita Saroi Yamba Miamna Mateng Pangbirakta Aigida Mukta I am not Takate. Amaromda Rosan ki Apokpa Lysram Basantna Mateng Pangbiragliba Oja Amadi Mahairoi Singbu Thagat Papongdok Laduna Upai Lejadraba Matamda Miyamna Mateng Pangbirak Basi Yamna Laibak Pabani Haiki. Ipaizagi Karetarangasagi Naba Jikpo Yorposida, DM College Aski, Oza Singh Adagi Satra Singna. The Mating Bang Bureaucracy, Paisagi, the Quidagi Life Fabaniana, Lozay, Adubu, Mayam Zangana, a Kogi the Mokta, Kuman Libiraktananga Sagi, Kogi the Mokta Mating Pang Bureaucracy, Ipaisana Punsida, Monazuka Zeroi, Aduga, Oza Singusu, Satra Singusu, in the Tagasari. Manipur Public Service Commission Nalauba SO Civil Engineering Ging Asisathakiba Technical Paper 1 gi Parikya da syllabus ki wangmada wahang yauri haibagi wahoda Parikya Thariba candidate Singna Irang Horakpadagi Parikya Pangthokidre Parikya adu da sarugya kiba Mahairoi Singna ngasigi thongdok asi MPSC na section ba watpadagi ni haiba wafam kayama fongdoki Exams within 1 month ko koi continue tauga the pattern changes ki se si su khana rage diploma level the same ba expert yang koraga hai khana rage heavy re ko aduga negative marking di adu kam changes laite ko ru cut off mark 40% ko GSG de leibo adu su consider tauga tauga adu hai re adu mari du ring ya re se do khoi chatra man hojik pam bi se hai application pi gini with proper valid point khra abdi si mak soi have do adu tung dam khana re
Amaromda MPSC gi chairman retired Lieutenant General K Himalayna ngasigi parikya asida question leak oibagi wafam laite syllabus ki wangmada wahang ama ani yauri haibagi irang horakibani ngasi pangthokhidraba parikya asi numit nini gi manungda pangthoknanaba khanari hairi. I will like to reiterate that the claim made by the candidates, some of the candidates, is that some questions which were supposed to be in paper 2 had come to paper 1. That is the only allegations which we are consulting the expert and will take action accordingly. That's why once the complaint came from a large section of the candidates, we postponed exam. Okay. As far as I'll also like to mention about that questions are printed on the same day of the examination. We collect at least 3 to 5 question sets set by experts from outside the state, and these sets are taken out just before the examination. One is selected, one set is selected in front of the commission, and then it is printed on the same day just before the commencement of the examination. This you must note. And there is no chance of any leakage of the question papers. Parents and Guardian Council for Persons with Disabilities Manipurna Government Deaf and Mute School Amadi Iden Blind School Takel Nasinduna Haukiba Tang Kulum Doidagi Tongan Badabi Sing Tanduna Sangsilakiba Kongjang Lieutenant Chetari Ngasisu Takel Blind School Manakta Tongan Badabi Sing Tanduna Wakat Mifam Sataki Kongjang Adu Dasaruk Yakiba Parents and Guardian Councils for Persons with Disability Manipur Gi President Thangzam Sarat Kumarna Association Gi Maikei Degi Manipur Lenga Ki Mari Lainaba Singda Dabi Kaya Tanduna Lakli Adubu Lengak Nangasi Fawada Thabakta Onthok Pidri Lamdam Asida Rights of Persons with Disability Act 2016 Mapung Phana implement Tobiu Haiba Wafam Singh Thamke. India government passed over RPD Act, Rights of Persons with Disability Act 2016 se Manipur implement Phajana Tobidri Masi Phajana Tobiu Tongan state policy ma sembiu disabilities goiba budget tongana hapiu asina chingba amasung separate directorate ama disability goina lingbiragadi hen attention pigani sarkarna haina logjai si punamaksi akoi gi demand singi maruiba demand singni adubu nahan tarikulum do gi nungdangda haukiba kulum dai hobaduna ayukte hobana nungdangda social welfare department ge officer ahum laaga akoi da letter of understanding ama pyramid document return oina akoina khanaba matamdadi return oina pbo na hajabadagi pira return document aduda demand sing ase fulfill thamagi ani gi matam piraktaba sumaina yawbasina akoina proper time frame amada thamagi matungna si toba thani matungna si toba na hairaga proper time frame pbo natradi akoi handu oina ijakare karigumba akoina response pigiba letter dugi matam Chana Togani and Haiba Pira Agati, Akoina, Chathari Resident Protesti, suspend Togani. Kumza Lisingani Tara Humdoigi Police Constable gi back and post Lisingani Loki Baduda, OBC Maitei Amadi OBC Maitei Pangalgi post Humpugani Pan Watna Loki Bagi Tawong Ase Yaning de Chathariba Assembly da Wafamasi Putoktuna Kanabigadabani Natrabadi BJP Amadi Congress Party OBC na Kundaba Mafam Singda boycott Taubaga Loinana Miam Amadi CSO Singna Kusham Naduna Akan Bakongjang Sangsilagani Haina Ngasi Imphal is the Hatada Laiba Muslim Manipur Muslim Welfare Organization gi head office ta Paumi Singa Unaba Amada Mifam gi organization asigi Vice President MSA Sabana Fongdokre Haukiba Chahi 2018 da MOBC department asida minority singi Saukhat Thaurangi Damak Center Lengak na Pitarakiba Yamlaba Senpam Singh Niam Lana Season Naramba Thengnare Madugi Matang da SIT Semduna Thizilagani Haina Lengak na Tat Tauram Laga Ngasidi Uchi Makunda Lord Pogum Tumin Laitoki Basi minority singi har Khongau Nobani Pali Balengak Asina SIT official Singda Sel Kaya Piduna Laikibano Haiba Penda Wafum Kaya Amaso Fongdoraki. Tonganba group amada order thoga piram me haibasida la le khanglabu su khangna ngasi gi pali belengang na yari base
ngasi leiriba OBC miyam asibu khuyagi uful dong ui haibase haiman ma thokna roeba kari karam dokina torpadagi ngasi SIT report asinam silaga thamlibano ngasi phawa tumina leiribano assembly se chathariba assembly session ji manung da puthokna miyam da khangal bigidabani kari gum khan da bataragadi minority miyam ga loinana lup asiga akan ba khungjang kya sangsilak loi haningai leite ikhoi maitai All Manipur BDF Welfare Association na matam kaya gi mamangdagi tanduna lakpa dabi singi matangda hauzik sathariba assembly budget session da BDF singi wafam puthok tabasi laibak tivni haina association asigi general secretary Muhammad Riyaz Khan angasi Manipur Press Club ta pangthokiba paugi mifam amada fongdokre mahakna makha taraduna BDF singna taliba dabi sing assembly mifam da खन्ना बिरक्तबा तारगदी डिस्ट्रिक्ट तरा तरुक्ता लैबा BDF लिसिंग तरा गा यांखैना संगसिलकपा खोंजंगदा थोलकपा अफफतगी दायित्व लैंगाकना पुगदबनी हाइके मणिपुर लैबा BDF लिसिंग तरा गा यांखै सिगी MLA मिनिस्टर हुना थमलकिबा थाजबदु अथुमा तमदा थबुक तो ओंथोपियु करिगुंबा BDF सिंगी इशू सि खन्ना बिदना असेंबली सेशन असि हौजिक हौजिक सत्रबा असेंबली सेशन असि लोसिंग किबा तारगदी मणिपुर लैबा BDF लिसिंग तरा गा यांखै डिस्ट्रिक्ट तरा टुकी हारिबा BDF सिंगसिना हौनरुबा नायदना मखल मखा क्या गे एजुकेशन क्या संगसिलकपदा मद थोलकपा फतगी दायित्व दो सिगी पालिबा लेंगाक असना पुगदबनी हाबिसि वेलफेयर एसोसिएशन नि माइकेदगी थमजरी Surrendered singi phangpham thokpa deposit amadi thagi senpham athubada laingakna pithok piu haina Manipur Hills and Valleys Surrendered Welfare Association na dabi tawrakle ngasi Manipur Press Club ta pangthokiba paugi mifam amada association asigi spokesperson Abdul Latif na verification loidriba singi verification loisin biu sarkar na surrendered singi chanaba thabak pigani haikhrabasu thabak ta onthoktana lairiba si pende surrender tokiba matamda pisin kiba khusu khulai gi mamal hanjin biu surrender singna amamatheng satpa amadi angang sing mahei tamhanbada awaba kaya mayoknari masida sarkar na mieng sangbiduna asi sangbidaba asi surrender singbu miraibani athuba matamda surrender singi pifam thokpa senpham sing pithok trabadi makhata na khongjang kaya sangsilagani haiki India government na thamiba koi Assam Rifle Indian Army singda surrender toroga makhoina atop mafam mata transfer chaktaba transfer chakibana maram oirega surrender toriba nupa ado surrender loida verification loibidaba अदुगुमना सिलेंडर मयक सेंदबा अमु ओइना लैगना मखोइदा फंगदबा को दोंचाबा सिंसु फंगदबा अदुगा हौजि हारिबा मखोइ प्रोसेसिंग जु लोइदबना मरम ओइरगा मखोइदा प्रॉब्लम कया अमसु लै हारिबा सल लोइबिदबा सिंदुसु होम डिपार्टमेंट अमदि CID ना कुप्पा मखोइगी वेरिफिकेशन तौबिरगा लोइबा याबा सिंग तुमसु लोइबियो हाइना ngasiगी रेस्पिन असिगी को दोंचाबा लौजरगा मसु ai थामजगे 9 Sector Assam Rifles ki Taruk Suba Assam Rifles na Military Civic Action Program gi makhada haksang gi phibam mimanadraba miyoi singda computer gi knowledge phanganabagi pandamda singjamai da leiba Taruk Suba Assam Rifles ki Commandant Colonel AK Das na computer set Mari Kongpal Thongkhong da leiba the Physically Challenged Persons Welfare Organization da tengbang pikre tengbang yenthokbagi achamba thoram aduda Retired Additional SP Khatrimem Zerma Imphal East ki Additional SP Operation TS Krishna Tombi Tof Nauriyagi Jila Parishad Khatrimem Tamana Chingba Miyoi Singh Dais ki members oina sarugya ki Taruk Suba Assam Rifles ki Commandant Colonel AK Das na Assam Rifles na laiba si lamdam asigi miyam gi yaifanabani haksang gi phibam soinairaba miyoi singbu computer gi training piduna makhoi gi khongpham sembiduna amadi makhoi ga chanaba thabak amamam paiba ngamnanabagi damak Assam Rifles na tengbang pibagi thabak thoram kaya si leptana chatharakpani haiki Disabled persons who are here, they can be trained and they can be given that particular skill set that is required for them to undertake various jobs and various job opportunities. So keeping that in mind, we processed the case, and today I am very happy to announce that we are providing 4 state-of-the-art computers to the physically challenged persons welfare organization which is here, and they in the due course of time will be running various courses for the physically challenged people so as to give them that particular skill required for various kind of jobs and various kind of other livelihoods that they subsequently will be aiming at. So I want to thank you all for being here for this very noble cause, and very shortly after we finish the function over here, we'll go and inaugurate the computer center which is next to this particular community hall. Thank you so much for being here. Thank you for the warm reception. Thank you very much.
Thauram aduda guest of honor gi warol piraduna Imphal East ki additional SP Operation TS Krishna Tombina Security Force amadi miyam marakta gap ama lairamba adu ngasidi naksinaba ngamle mataw asumna Security Force amadi miyam puna satminnarabadi lamdam asida tangdu laitaba lamdam ama purak pangamgani haiki ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯕꯀꯤ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯑꯇꯩ ꯏꯗꯨꯀꯦꯁꯟꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅꯁꯨ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯀ꯭ꯌꯨꯔꯤꯇꯤꯒ ꯄꯨꯂꯤꯁꯀ ꯑꯃꯗꯤ ꯄꯤꯄꯜꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯂꯥꯞꯊꯣꯛꯅꯕꯗꯨꯅ ꯇꯧꯔꯝꯕꯁꯦ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯤꯄꯜꯁꯤꯡꯒ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒ ꯑꯗꯨꯝꯃꯗꯤ ꯅꯛꯁꯟꯅꯔꯗꯤ ꯍꯦꯟꯅ ꯄꯤꯄꯜꯁꯤꯡꯒꯤ ꯑꯍꯣꯕꯁꯨ ꯁꯤꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯝꯅ ꯎꯔꯕ ꯑꯗꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯗꯤ ꯄꯤꯄꯜꯒ ꯁꯤꯀ꯭ꯌꯨꯔꯤꯇꯤꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯅꯛꯅꯕ ꯑꯃꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤꯡ ꯑꯗꯒꯤ ꯁꯥꯟꯅꯕꯗꯁꯨ ꯑꯗꯒꯤ ꯀ꯭ꯂꯕꯁꯤꯡꯁꯤꯒ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯅꯔꯒ ꯍꯦꯟꯅ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤꯡꯁꯦ ꯍꯦꯟꯅ मथंग यंजनबीरबदी हेना फब ओइरकनी हाइना सी हाइजरगा साइ टेंशन जरगे थैंक यू ngasi ayuk pung mari makhairom taba matamda Ukhrul district New Haven village ta IED ama taduna leirambadagi taraga taret suba Assam Rifles na lokthok matungda ayuki pung nipan makhairom taba matamda asoi ngam yaudana pokhai hankre hairi Jiribam district ki amatangairaba Jiri College ase ngasi fawbada laingak na mirai bibadagi JCEA na ngasi dagi hauna Jiri College ta sit in protest seize work strike na sangsin bahokre khongjang aduna maram oiraga BA BCom amadi BSc gi form fill up tawbusu lepkre oza singi khongjang asigi matangda Jiri College Employees Association Jiribam JCEA gi General Secretary L Jaminikanta Singh na phongdorakpada matam amada government aided college oiramba aduga haujikna government ki college oire haina lengakna lauthokrabasu gazette fawa yauramdre Jiribam district ki amatangairaba college asi ngasi fawda full-fledged conversation process loisin bidabna maram oiraga college asi Jiribam district tagi mutkigadoribra haibagi akiba leire Manipur gi chief minister da memorandum amasu pisin khrabasu thabakta onthok pidre haike MCL district committee Jiribam amasung Jiribam gi maru oiraba ahanaman kayana likhat pidamba 1981 dagi likhat pidamba college asibu mirai bani haiba thamoida nungai ba faujariba ase atum matumda mari dinaba government department na kohon biu atu loinana haijeningiba amana ekhogi huji leidiba phibam asida college asibu yamna handaba mongda khanbiba jiri miyambo handana mongda khanbiba oire haina ekhoi ji de lejeriba jiri college staff singna yamna nungaitana thamoi sokna thamoida khanjai Jiribam gi dibong khunau amadi kadam talaga fauna ba lambi amasu oibata natana Jiri College fawda January lambi asi athuba matamda sembidrabadi 4-wheelers amadi heavy vehicles sing chatpa thingjilagani haina yaifalamjing club YLC dibong khunau gi khunja sing amadi maira paibi singna phongdorakli paumi singna mafam aduda chatuna yengsilubada YLC gi advisor Kambrambam Binod Singhna phongdorakhibada lambi asi sembina ba haukiba chahi 2017 gi December tang 13 da government ta haizakiba laikre adubo ngasi fawbada government na tumin na laithokpa si pen de haike government na thaw sabidaba ngasi ko kingada leiba ata sansan amadi club mera paibi ngagi halaman sing campaigner de nusa sabang matamda uphun hore angang lok thungna doctor chenare ani subuda hoji school ka ban nursery tamba angang sing akoi ji keji tamba thata sing phong phong chakpa jaro jare mama pa na chenjor da si thilung da manipur government da sona hajabi manipur sarkar sina soni ji go oi jabra hajabi samangna hajabi All Jiribam United Clubs Association Azuka Jiribam na Sinduna
50 bedded hospital Jiribam ki conference hall the Manipur ki Janims the first position amadi MBBS ki third professional part 2 ki final exam the second position takibi TS Lojing and Bichanu amadi 50 bedded hospital Jiribam asida handak ta nauna transfer lakpa medical officer MO tara mangabu taram opagi thoram ama pangthokre ngasigi thoram aduda Jiribam da leiriba CSO Mahiroi Luf amadi local maira paibi singna su sarugyaki Hausi kamuk sanabagi pau pangbigani. All Jiribam Sports Association ASA Jiribam na Shinduna Jiribam Higher Secondary School gi playground da team tara nithoi na sarugyaduna chathariba tare suba khetrimeum Noni Gopal Memorial Invitation Football Tournament 2018-19 gi ngasi sana ki ba taramathoi suba match ki quarter final league match ta Mongolet FC amadi MPSC goal amamam chanaduna draw oiki hayeng taranithoi suba match ki quarter final league ta Trukpu amadi Sesa Tengmanglonga sanagani Pau ki maraktan aten break amatanga luxury Bray oil, agarwood amadi, tang na phangma machal kaya na semba adugumnaba iramdam asida puthokchaba Rehal perfume, Aryan store, Dove, Lico store, Jason amadi Ningthousam Enterprises ta phangbiragani. Aikhoigi head office Hatami Nuthong near Symmetry Road. Lamjingba Group na Manipur da lairiba Assembly Constituency humphudagi mathauda pukning changba Public Relationship Executive Post ki mioi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoigi address Lamjingba Group Rims Road Imphal phone number at 131944063 Think of home, and you think of all beautiful things you had seen. Things you admired. Things you desired. Some that you envy, and some you fancy. But hardly anything that is so beautifully you. A home that lives only in your imagination. A home you can truly call beautifully yours. Yumkai, beautiful home inside out. Complete design solution for home and office. Manipur ki ahanba 24/7 cab service oriba Lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobiro 1800 1027-959 amadi 8794613154 Aikhoigi website www.lamjingbacap.com Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari miyam service vertical sing asigi khudong chaw lobi Nasimug Lengchin Biroxi, Mobile Furniture, Coapitel near Imphal College.
ब्रेक की मतुंगदा मयाम अमुका हना तराम नोक्सरी ngasi numit taranithoi gi mamangda Pakistan da base tauba JSE Mohammed ki jihadi singna Pulwama da CRPF ki convoy amada suicide attack sathaduna CRPF ki lanmi ninfu gi thawai manghan khiba thodok adugi matung tarakpada Indian Air Force ki Mirage jet fighter singna akan balanda chathaduna aikhoi leiri haiba takre meraiba ki damak thawai na pontha pi khraba CRPF लामी निम्फुग चप चाबा पाखुम पीबगा लोइनना मालेमगी लैमाइदगी लालहौबसिंग मुथतनबगी खोंथांग ओइना भारत लैंगाकना ngasi ayuk anganba pung 3:30 rom taba matamda khanghoudana line of control amadi Pakistan occupied Kashmir lanthokhtuna Pakistan gi balakottamna paisinduna mafum aduda leiba JSE Mohammed ki base camp ta Indian Air Force ki Mirage jet fighter na kilo lising ama lumba bom thadaduna camp adu tumna thugai kre thodok aduda JSE Mohammed ki lani chahum rom hat kre hairi Ministry of Action and Affairs ki matung inna JSE Mohammed JEM gi balakot laiba terror camp ta ngasi ayuk angan bapung 3:30 tabada Indian Air Force ki jet sing paisinduna nongthaktagi landa da camp adu lofong khangdana thugai kre hairi Foreign Secretary Vijay Gokhale na thodok asi confirm tawre haina su fongdokre intelligence ki matengna loinana chethakiba air strike aduda balakot ta laiba JSE Mohammed ki khwaidagi chawba training camp adu thugai bangam ki Indian Air Force na JEM ki camp sing aduda yamdrabada sakti laiba kg lising amarongi bom haithaduna thugai ki amaromda Pakistan Army gi wangang loi Major General Asif Ghafoor na attack adu confirm tawre haiduna Indian Air Force na ain kaina line of control lansinduna attack adu chathakibani haina maral sikre operation aduda masing yamnaba JEM gi terrorist sing train tawraba sing senior commander sing amasung fidayan pangthoknanaba train chatharaba jihadi sing khutpu kaya amasu hatpangam ki Gokhale na hai balakot laiba facility asi jam JEM Luchingba Masud Azhar ki mari mata oiba Maulana Yusuf Azhar makhada chalaibani Gokhale na makhata na fongdoki madudi terrorism oiba khudong thiba chapchana thengnanaba Indian government ki achepa phirep lai hairi Pakistan occupied Kashmir amadi line of control hairiba mafam sing asi Bharat ki ngamkhai gi manung chanba maramna Indian Air Force na mafam sing asida terrorist camp sing thugaina ba air strike tawbada akai ba karimata leite haina BJP ki Lusingba Subramaniam Swami na haikre karigumba Pakistan ki ngamkhai manungda air strike tawba tarabasu UN Charter gi self defense ki matung ina akai ba leite haina su mahak na hai makhata ki PTI na thadorokpa paugi matung ina Jammu amadi Kashmir gi Pulwama district ta chathakhiba terror attack ki laman khumbo oina ngasi ayuk angan bada chathakhiba Bharat ki Air Force ki makai dagi line of control lansinduna chathakhiba air strike ki matungda Pakistan gi Foreign Minister Shah Mohammad Quraisi na emergency meeting kaukre meeting adu loiraba matungda Quraisi na Pakistan Prime Minister Imran Khan na unaduna high level officials yauna ngaksen gi matangda wari sanagre emergency meeting adu foreign office ta kaukibani hairi Indiana balakota nongthaktagi landakraba matungda ngasi Pakistan gi Prime Minister Imran Khan na laibak adugi lanmi amasung miyamda tholakadaba fibam khudimak mauyong yananaba sem saduna leinanaba khangankre maaki wafam asi oirakliba fibam asi yengsinanaba mifam ama pangthoklaba tungda phongdokhibani haina agency singi pau amana hairi marak asida Foreign Minister Shah Mohammad Quraisi na phongdokhibida Indiana LOC lansinduna landakhiba amasung Islamabad na masa ngakthokchanabagi hak chana lai haiki amaromda Pakistan gi down pauche na government ki cherol ama paladuna haiki madudi mifam aduna thodok aduna lamdam adongi santi thugaiduna yamna kiningai oiba fibam amada lehale strike sathakiba mafam aduda oiriba asengba saktam adu malemgi miyamna khangnaba thaurang tawduna thamle aduga malemgi media mafam amasu changhanaba su thaurang tawre hairi Gujarat की DGP शिवानंद जाना गुजरात
kita high alert lauthokre DGP na SP amasung range IG singda masa gi headquarters singda lainanaba khanghankre Pakistan ki western border da Indian Air Force na defense system high alert laiba maramna Patan Banakantha amasung Kuchta maru oina mitna singna lainanaba khanghankre hairi ngasi nungtil phone ki ba pause singda kari kari maru eba paw yaw bagi habdo mayam punna mung miyeng taminasi Kangla Pau Combined Force na miyoy ama lupa crore nipan henbagi drug yauna lupa lak kungo humdoi ga kona na fare Torban kaiba semjin nabagi work order P3 let Pau demand taruk sabada pass tongnaba puthokre Bandam Indian Air Force na Pakistan gi lamkhai manungda bom kg lising amarom thadaduna jaista landakre Pakistan na sulaman khumla kadauri Combined team na Mori dagi lupa crore taruk longi mayai ka bachinjak fare lan na question pisal wadagi MPS sina loba civil engineering exam kai kre mas ahungi khongchat mapung phana sogat kani Jiri college ki oza sing mai haure se swag strike hau kre Loislak pada maru iba paw amukahanna ngasi sathakhiba assembly mifamna demands for grants 2019-20 gi manung chana department taruki apunba senpham crore lising amaga chatret ka kunthra ga mapan lakh tara gallipa lising humphum doi pass tawkre Manipur Lengak na sinmi singbu hanthana yengbagum tawre Lengak asigi labor department mathau tawdabaga chap manare haina MLA Lokesor na haikre Ising isaw da kai kraba turel torban sing semjinaba senthang pibinaba DPR ama semlaga Ministry of Water Resource ta pisingkre haina Minister led pau hakim na house ta thamkre Thangmai bangi cherau sing da semga chagali ba Imphal view point api ba matam gi manung da loiba ngamgadori bra haibasi achobo wahang ama oiri Amadi Pulwama terror attack matung Indian Air Force na LOC lanchin duna KG lising lumba bhong kaya thadaduna ZE Mohammed ki maru oiba camp thugai kre jihadi lani chohum hena thad kre Nasigi oinadi Paulo jare mi eng tabi bu punamapu arumlana mukahna khurum jari